ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯔꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯇꯣꯟꯗꯥꯡ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯌꯥꯏ ꯄꯨꯝꯕ ꯆꯝꯍꯟꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯠꯂꯤ꯫ ꯐꯨꯔꯤꯠ ꯀꯣꯇꯛ ꯇꯧꯕ ꯑꯃ ꯂꯤꯠꯂꯤ, ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯄꯥꯔꯞ ꯇꯧꯏ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠ ꯊꯛꯀꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯃꯃꯤꯠꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯝꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯅ ꯇꯥꯏꯕꯪ ꯄꯨꯝꯕꯕꯨ ꯉꯥꯎꯍꯜꯂꯒꯦ꯫ ꯐꯖꯕꯗ ꯉꯥꯎꯕ, ꯐꯖꯕꯕꯨ ꯄꯥꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯌꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯦ꯫ ꯈꯨꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯨꯃꯛ ꯆꯠꯂꯤ꯫ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯒꯦ꯫ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯀꯣꯏꯏꯟ ꯏꯟꯅꯍꯟꯒꯦ꯫ ꯁꯣꯝꯗꯅ ꯂꯝꯄꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯍꯨꯝꯈꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯃꯅ, ꯏꯇꯥꯎ, ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫ ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯑꯃ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯆꯤꯅꯒ ꯈꯠꯆꯤꯜꯂꯛꯂꯤꯕ꯫ ꯏꯁ ꯃꯆꯤꯟ ꯑꯁꯦ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯃꯤꯆꯤꯅ ꯈꯜꯂꯛꯀꯗꯕꯁꯤꯕꯣ? ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯑꯝꯃꯨ꯫ ꯁꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯌꯥꯕ ꯋꯥꯔꯣ? ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯦꯡꯕꯒꯤꯅꯤ ꯑꯩꯉꯣꯟꯗ ꯃꯤꯆꯤ ꯈꯜꯂꯛꯈꯤꯕꯗꯣ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯣ꯫ ꯇꯨ, ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒ ꯍꯥꯏꯔꯣ꯫ ꯑꯃꯅ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯐꯒꯗꯧꯕꯅꯤ ꯏꯇꯥꯎ꯫ ꯅꯪ ꯁꯛꯊꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯃꯁꯛꯀ ꯐꯖꯕꯒ ꯁꯥꯔꯗꯅ, ꯅꯨꯄꯤꯅꯒ ꯌꯥꯝꯅ ꯄꯥꯝꯕ ꯁꯥꯔꯗꯅ, ꯍꯩ, ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯍꯦꯛꯇ ꯃꯗꯨꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯅꯦ ꯍꯦꯛꯇ ꯍꯪꯅꯔꯨꯁꯤ꯫ ꯀꯔꯤ? ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ? ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯉꯝꯖꯔꯣꯏꯀꯣ꯫ ꯆꯤꯟ ꯊꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯗꯅ꯫ ꯐꯔꯦꯅ, ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ, ꯑꯩꯗꯤ ꯆꯠꯂꯨꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯨꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯦ ꯏꯇꯥꯎ, ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯈ꯭ꯔꯦꯗ꯫ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯅꯨꯄꯤꯅꯤꯅꯦ, ꯃꯁꯛꯁꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯣꯈꯥꯛꯅ ꯐꯖꯩꯍꯦ꯫ ꯏꯇꯥꯎ, ꯌꯦꯡꯉꯨꯃꯦ ꯑꯃꯨꯛꯇ, ꯂꯝꯕꯤ ꯑꯁꯤꯗ ꯃꯊꯟꯇ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯂꯤꯕꯁꯦ꯫ ꯂꯥꯞꯅ ꯌꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯑꯁꯤ ꯌꯧꯅ ꯐꯖꯔꯦ꯫ ꯈꯔꯒ ꯅꯛꯁꯤꯜꯂꯒ ꯌꯦꯡꯂꯕꯗꯤ ꯀꯌꯥꯝ ꯐꯖꯔꯝꯒꯅꯤ? ꯏꯇꯥꯎ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯑꯁꯤꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤꯅꯦ ꯏꯃꯤꯠꯁꯦ ꯇꯥꯡꯅꯤ, ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯤ, ꯑꯩꯁꯨ ꯎꯗ꯭ꯔꯤ꯫ ꯐꯗꯤ ꯐꯖꯔꯦꯍꯦ꯫ ꯆꯥꯕꯒ ꯌꯥꯕ ꯑꯣꯏꯔꯗꯤ ꯄꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯌꯣꯠꯂꯗꯝꯅꯦ ꯑꯩꯗꯤ꯫ ꯀꯩꯅꯣꯗ, ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯣ? ꯆꯥꯕ ꯌꯣꯠꯄꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯇꯧ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯅꯖꯩ꯫ ꯅꯨꯄꯥ ꯑꯃꯅ, ꯁꯨꯝ ꯋꯥꯈꯜꯗꯣ, ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯎꯕꯗ ꯊꯃꯣꯏꯗ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃꯗꯤ ꯐꯥꯎꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯧꯔꯒꯅꯦ ꯂꯩꯍꯧꯔꯨꯅꯨ꯫ ꯑꯩꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯅꯤ, ꯃꯃꯤꯡ ꯃꯊꯥ ꯍꯦꯛꯇ ꯍꯪꯍꯧꯔꯨꯈꯤꯒꯦ꯫ ꯉꯥꯏꯈꯣꯗ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯍꯥꯟꯅ ꯎꯒꯦꯔꯥ ꯎꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯉꯝꯅꯕ ꯍꯦꯛꯇ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯀꯣꯏꯔꯗꯝꯅꯤ꯫ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯨꯈꯤꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯊꯨꯅ ꯌꯥꯡꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯩ꯫
ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯉꯥꯎꯔꯕ ꯄꯥꯈꯪ ꯑꯍꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯟꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯃꯥꯜꯂꯤ, ꯈꯪꯒꯅꯤ, ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯟꯒꯦ, ꯆꯠꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯀꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯥꯈꯪ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ, ꯅꯁꯛ ꯌꯥꯝꯅ ꯐꯖꯩꯀꯣ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯍꯥꯏꯌꯨꯅꯦ ꯑꯃꯨꯛꯇ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯁꯤ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯈꯛ ꯎꯈꯤꯗ꯭ꯔꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ ꯅꯪꯁꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯃꯃꯣꯟ ꯅꯣꯛꯆꯩ, ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯂꯤ꯫ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ, ꯄꯥꯈꯪ ꯍꯥꯏꯕꯕꯨ ꯄꯨꯔꯥ ꯀꯣꯟꯁꯦꯡꯅꯤ, ꯎꯔꯨꯝ ꯑꯃꯗꯪ ꯍꯦꯛ ꯐꯝꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ? ꯀꯩꯅꯣ ꯄꯥꯎꯈꯨꯝꯒ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨꯍꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯒ ꯁꯨꯃꯥꯏꯅ ꯇꯥꯟꯅꯕ ꯑꯁꯤꯗ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯒꯅꯤ꯫ ꯍꯣꯏꯁꯦ, ꯍꯣ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ, ꯉꯥꯏꯍꯥꯛꯇ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦ ꯀꯩꯗꯧꯕꯒꯦ? ꯀꯩꯅꯣ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯅꯁꯛ ꯑꯗꯨ ꯐꯖꯔꯒ ꯅꯔꯣꯟꯒ ꯊꯣꯛꯇ꯭ꯔꯕꯣ? ꯊꯣꯛꯂꯝꯒꯅꯤꯗ, ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯤꯌꯦ ꯃꯥꯒꯤꯁꯦ꯫ ꯍꯣ ꯂꯩꯁꯥꯕꯤ, ꯑꯩꯈꯣꯏꯁꯨ ꯐꯖꯕꯅꯤꯗ ꯁꯛꯀꯤ ꯋꯥꯗꯤ, ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯦ꯫ ꯆꯨꯝꯅ ꯆꯠꯂꯝꯕ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯅꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯇꯥꯟꯅꯔꯤꯕ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯤꯁꯤꯡ ꯑꯗꯨꯅ ꯎꯈ꯭ꯔꯒ ꯈꯠꯅ ꯆꯩꯅꯔꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯐꯖꯩ ꯍꯥꯏꯕ? ꯑꯗꯨꯅꯤꯗꯅ, ꯑꯩꯈꯣꯏ ꯐꯖꯩ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯕ ꯑꯣꯏꯔꯦ꯫ ꯑꯃꯅ, ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯐꯖꯩ ꯐꯖꯩ ꯑꯗꯨꯝ ꯍꯥꯏꯔꯤꯄꯣꯠꯅꯤ꯫ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯁꯨꯝ, ꯅꯪꯒꯤ ꯁꯨꯝꯗꯣ ꯇꯣꯛꯂꯣ, ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯠꯇꯦ, ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯄꯣꯠꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯕ ꯇꯥꯟꯅꯕ ꯑꯁꯤꯒꯨꯝ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ꯫ ꯑꯃꯅ ꯑꯃꯨꯛ, ꯌꯥꯎꯗꯕ ꯍꯥꯏꯕꯕꯨ ꯃꯃꯤꯠ ꯈꯔ ꯄꯩ, ꯃꯁꯝ ꯈꯔ ꯈꯣꯏ, ꯁꯒꯣꯜ ꯃꯩꯗꯥ ꯈꯔ ꯆꯦꯟ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯐꯖꯕꯗ ꯉꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯛꯊꯤꯕꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯀꯣꯏꯔꯨꯒꯅꯤ? ꯅꯤꯡꯊꯤꯕꯤ ꯅꯍꯥꯛꯈꯣꯏꯒꯨꯝꯕꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯣꯛꯏ, ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯐꯅ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯑꯗꯣ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯕꯗ ꯋꯥꯔꯝꯂꯒꯅꯤ, ꯂꯩꯖꯍꯧꯔꯣ꯫ ꯑꯦ, ꯀꯔꯤꯒꯤ ꯂꯩꯍꯧꯗꯣꯏꯅꯣ? ꯅꯪꯅ ꯆꯠꯂꯤꯕ ꯃꯈꯩ ꯅꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨ꯫ ꯍꯩꯃꯥ, ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕꯕꯨ ꯉꯝꯒꯗ꯭ꯔꯣ? ꯀꯔꯤꯒꯤ ꯉꯝꯗꯅꯤꯒꯦ? ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥ, ꯑꯗꯨꯁꯨ ꯄꯥꯈꯪ ꯅꯨꯄꯥ꯫ ꯍꯣ ꯏꯕꯨꯡꯈꯣꯏ, ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯉꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯕ ꯈꯛ ꯉꯝꯂꯣꯏ꯫ ꯏꯇꯨꯡ ꯏꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯁꯥꯗ ꯋꯥꯗꯨꯅ ꯑꯣꯏꯅ ꯇꯣꯛꯀꯅꯤ, ꯑꯗꯨꯅ ꯂꯩꯕꯤꯍꯧꯔꯣ꯫ ꯑꯦ, ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯅꯣ? ꯑꯩꯈꯣꯏ ꯅꯨꯄꯥꯅꯤ ꯅꯨꯄꯥ, ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯒꯦ, ꯅꯈꯣꯏꯗꯤ ꯑꯍꯨꯝꯅꯤ, ꯑꯗꯨꯒ ꯑꯩꯅ ꯏꯊꯟꯇ, ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯂꯣꯏꯅ ꯄꯥꯝꯂꯕꯗꯤ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪꯕꯨ ꯑꯣꯏꯅ ꯊꯣꯛꯂꯛꯎ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯍꯥꯏꯅꯩ, ꯑꯩ ꯑꯣꯏꯅ ꯊꯣꯛꯂꯒꯦ, ꯑꯩ ꯑꯣꯏꯅ ꯃꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯍꯦꯔꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣꯗ? ꯑꯩꯒ ꯑꯣꯏꯅ ꯆꯠꯀꯅꯤ꯫ ꯑꯦ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ, ꯑꯩꯒ ꯑꯣꯏꯅ ꯆꯠꯀꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯆꯠꯇꯣꯏꯕ? ꯅꯪꯒꯤ ꯅꯁꯛ ꯁꯛꯇꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯁꯛꯊꯤ ꯀꯥꯏꯅ, ꯍꯩ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯌꯥꯝ ꯐꯖꯔꯒꯦꯅꯦ? ꯅꯈꯣꯏ ꯑꯅꯤꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯁꯥꯊꯤꯅ ꯐꯖꯔꯝꯒꯅꯤ꯫ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯁꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗꯨ ꯑꯣꯏꯅ ꯈꯟꯖꯔꯁꯅꯤ꯫ ꯃꯁꯤ ꯌꯥꯔꯕ? ꯍꯣꯏ ꯌꯥꯔꯦ, ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯔꯅꯤ꯫ ꯍꯣꯏꯅꯦ, ꯑꯩ ꯑꯗꯨꯝ ꯈꯟꯈꯤꯗꯧꯕ ꯂꯩꯔꯕꯁꯤꯕꯨ꯫ ꯍꯣꯏ, ꯌꯦꯡꯅꯔꯁꯦ ꯑꯗꯨꯗꯤ꯫
Asumna hainaduna nupa amana sakhenbi nupi aduda hangi. Sakhenbi leisabi. Nangnadi ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯄꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯈꯜꯂꯣ ꯅꯪꯅ ꯈꯟꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯖꯒꯦ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯗꯧꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤꯗꯤ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯈꯔ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯍꯩ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯅꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯈꯟꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯀꯣꯛꯄꯨ ꯉꯥꯎꯔꯛꯂꯦ ꯅꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯖꯍꯧꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯈꯔ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯍꯨꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯕꯣ ꯑꯃꯇꯪ ꯈꯜꯂꯣ ꯍꯥꯏꯔꯒ ꯑꯃꯠꯇ ꯈꯟꯗꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯣ ꯊꯤꯈ꯭ꯔꯕ ꯏꯇꯥꯎ ꯑꯅꯤꯁꯤꯒ ꯑꯩꯒ ꯐꯖꯕ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯃꯤꯠ ꯁꯦꯞꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯀꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯦ ꯌꯦꯡꯉꯨꯅꯦ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯏꯇꯥꯎ ꯆꯠꯆꯈ꯭ꯔꯁꯅꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯍꯨꯝꯗꯣ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯄꯅ ꯌꯨꯝꯂꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯈꯜꯂꯤ ꯑꯩꯕꯨ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯌꯥꯗꯦꯀꯣ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯐꯔꯦ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯗꯨꯅ ꯆꯦꯡꯆꯥꯛ ꯅꯤꯔꯒꯦ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯀꯔꯝ ꯇꯧꯕꯒꯦ ꯌꯦꯡꯂꯒꯦ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯕꯨ ꯊꯤꯔꯛꯂꯝꯃꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯤꯗ ꯍꯦꯛꯇ ꯑꯩ ꯆꯪꯂꯒꯦ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯂꯝꯃꯤ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯆꯩꯁꯨ ꯑꯗꯨꯕꯨ ꯁꯨꯗꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯀꯧꯏ ꯍꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯣ ꯆꯥꯛ ꯅꯤꯕ ꯂꯥꯛꯂꯤꯌꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯏꯃꯨꯡꯗꯒꯤ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯃꯣꯠꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯆꯥꯛ ꯅꯤꯕꯅꯤ ꯆꯦꯡ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨꯅꯦ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯆꯥꯛꯅꯣ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯪꯂꯛꯎ ꯍꯥꯏꯕꯒꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯏꯕꯦꯝꯃ ꯉꯔꯥꯡꯗꯤ ꯑꯩ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯅꯤ ꯆꯦꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯌꯨꯅꯦ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯒ ꯃꯁꯤꯗ ꯆꯦꯡ ꯅꯤꯕ ꯆꯪꯂꯛꯂꯤꯕꯗꯤ ꯀꯔꯤꯒꯤ ꯅꯈꯣꯡ ꯅꯈꯨꯠ ꯄꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯁꯨꯔꯒ ꯆꯥꯕ ꯀꯩꯗꯧꯏ ꯏꯕꯦꯝꯃ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄꯤꯌꯨꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯒꯗꯧꯔꯤꯗ ꯅꯪ ꯑꯛꯁꯝꯗ ꯄꯥꯏꯗꯨꯅ ꯏꯟꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯕꯅ ꯐꯅꯤ ꯏꯕꯦꯝꯃ ꯇꯧꯅꯨ ꯑꯗꯨꯝꯅ ꯇꯧꯅꯨ ꯂꯥꯏꯔꯕ ꯁꯣꯜꯂꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯀꯅꯥꯗꯅꯣ ꯍꯥꯏꯔꯨꯔꯣ ꯑꯩꯈꯣꯏꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯅꯠꯆꯗꯦ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯂꯝꯍꯥꯡ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯅꯈꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯦꯀꯣ ꯂꯥꯏꯔꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯥꯏꯔꯕ ꯃꯤ ꯍꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯔꯣꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ
ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯆꯠꯂꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎꯈꯥ ꯑꯗꯨꯗ ꯐꯝꯊꯩ ꯋꯥꯔꯤꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯁꯦ ꯇꯁꯦꯡꯅ ꯋꯥꯔꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯦꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯅ ꯎꯈꯥ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯂꯒꯦ ꯑꯁꯨꯝꯅ ꯆꯥꯛꯅꯤꯕꯒ ꯑꯃꯠꯇ ꯁꯥꯔꯔꯣꯏꯒꯦ ꯑꯩ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯑꯗꯨꯝ ꯁꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯅ ꯁꯨꯝꯍꯠꯂꯒꯦ ꯉꯥꯎꯍꯜꯂꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯔꯦꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯤꯖꯦꯠ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯅꯍꯥꯁꯤꯡꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅꯔꯝꯃꯤ ꯐꯖꯩꯌꯦ ꯑꯁꯤꯗꯤ ꯃꯇꯨꯡꯗ ꯏꯟꯅꯔꯨꯁꯤ ꯂꯥꯎꯋꯦ ꯏꯟꯅꯍꯧꯕꯅ ꯐꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯗꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ ꯃꯈꯣꯏꯁꯤꯡꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯃꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯑꯁꯨꯝ ꯏꯟꯅꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯋꯥꯅꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯋꯥꯗꯕ꯭ꯔꯣ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤꯗ ꯋꯥꯔꯁꯨ ꯑꯗꯨꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯕꯅꯤ ꯋꯥꯕ ꯍꯥꯏꯕꯕꯨ ꯈꯣꯡꯕꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯇꯥ ꯑꯃ ꯇꯧꯏꯀꯣ ꯁꯣꯛꯅꯣꯒ ꯆꯨꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏ ꯋꯥꯅꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯂꯤ ꯋꯥꯕꯒ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯨꯝꯗ꯭ꯔꯤꯡꯒ ꯁꯨꯝ ꯆꯠꯂꯤꯕ ꯑꯃꯨꯛꯇ ꯀꯧꯔꯒ ꯍꯪꯁꯦ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯑꯣꯍꯣ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯐꯖꯕꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ ꯅꯪꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯅꯪꯕꯣ ꯍꯩꯃꯥ ꯏꯕꯨꯡꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯅꯈꯣꯏ ꯑꯁꯦ ꯑꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯏꯕꯨꯡꯈꯣꯏꯕꯨ ꯂꯝꯕꯤ ꯆꯠꯄ ꯋꯥꯔꯕ꯭ꯔꯥꯅꯦ ꯋꯥꯕ ꯍꯥꯏꯕꯕꯨ ꯋꯥꯔꯦ ꯋꯥꯕꯗ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ ꯑꯩꯈꯣꯏꯒ ꯑꯩꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝꯁꯦ ꯊꯦꯡꯈꯤꯅꯤ ꯏꯕꯨꯡꯈꯣꯏꯅ ꯋꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯑꯣꯏꯅ ꯄꯣꯊꯥꯕꯤꯍꯧꯔꯣ ꯅꯆꯜ ꯑꯩꯗꯤ ꯑꯁꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯍꯧꯏ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯒ ꯏꯟꯅꯕ ꯃꯍꯥꯛ ꯃꯊꯟꯇ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯁꯅꯤ ꯍꯣꯏꯗ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯇꯥꯟꯅꯕꯒꯤ ꯋꯥꯅꯤ ꯃꯤꯑꯣꯏꯕꯅ ꯋꯥꯔꯛꯂꯕꯗꯤ ꯐꯖꯕꯒ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯅꯤ ꯃꯈꯣꯏꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯨꯅ ꯆꯩꯅꯔꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯐꯨꯅꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯁꯥ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯇꯣꯏꯅ ꯐꯨꯅꯔꯤ ꯃꯁꯤ ꯐꯠꯇꯕ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯈꯤꯁꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯐꯨꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯃꯔꯣꯝꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯃꯁꯛ ꯑꯁꯤꯃꯗꯤ ꯐꯖꯅ ꯐꯖꯔꯦ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯅ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯂꯣꯏꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯈꯣꯡꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯍꯟꯗꯣꯛꯈꯤꯁꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯍꯩꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ
mahaki mamingna Tondang kaurami. Tondang, mapa mapusingna lai tingi oiba lairik kaya ama thambiramki. Madu pumba mahakna loina paki. Aduna, laiwa tinwagi maramda khara makhaidi khangjarami. Tondang na su khullekai aduda masak mataw yamna phajabi nupi ama chatli haibadu paudi tari. Adubu mahak magna hakthengna nadi udri. Mahak na haijai. Makhoina phasai hainariba nupi adubu kayamuk yamna phajaraba jana. Aigadi amukta thengnadri. Masak ado amuktangdi yengningkreda. Tondang na mahaki mataw amada asumna hangi. Ita, nakhoina phasai hainariba nupi adubu karamba matamda lambi asida chapage. Aigadi amukta thengnadri. Ita, tu masigi lambi asida numidang wairam kanda hek chatpani. Masida ngayo soidena thengnagani. Adudi fare ngasimak hekta ngairage. Aduga mahaki masak adubu yenglage. Asamna khanduna numidang wairamgi matam aduda Tondangna lambi aduda sakhenbi nupi adubu ngaiduna lairami. Ngaihaki matungdani lambi aduda masak mataw yamna phajabi sakhenbi lairembi aduna laklami. Tondangna nupi adubu ubada machinda soli. Kari ku phajani haibage. Onthokna phajareda nupi aside. Mahaki asigumna phajaba masak asina oirambadai. Khullekai asigi pakhang makhaina loina mangonda ngauri base. Aisu wakhal ama tawragle. Mahaki hekta wari sanarage. Tanja asida Tondanggi wakhalda karigumba ama khangningsinglaklammi. Taibang panba sida khwaidagi phajaba misak amata leite. Karigumba leirabadi mahakto lairembini haibado hais. Aina uriba masigi nupisi mahaki saktam masimadi phajana phajare. Aisu mangonda ngawre. Adubu mahaki phajabagi mayai asi henmale. Tasengna mi oiribra natraga lai oiribra haibadu yenglage. Karigumba mi oiramlagana aina lawnam tawduna pharaga aigi nupi oige. Aduga karigumba lai oiramlagana mahakpu nauthemduna manghankrage. Lairembi oiramduna pumnamak asibu manghalage haina lakpa oirambasu yai. Asamna khandana lairami. Sakhenbi lairembi aduna lambi aduda asum chatli. Lairembi mahaki tungdana Tondangna inari. Ngaihak inaraba tungda Tondangna nupi adubu kawi. Oho amukta ngaibi khoba. Wa amata. Mahakna hairiba wafam asi tadaba makhai nupi adu chatli. Tondangna ani ahumla kawi adubu tasinadaba saduna adumak chatlami. Masida Tondangna wakhanda khali. Aina ahumari kawurba si phawba. Tana tasinadaba saduna chatlise. Taibang mi ama oiramlabadi ngasana lepkragadabani. Masigi nupi asi lairembi soidana oiramgani. Aina kawba asida nangna lepu haiba yadrabanina laiwa sondana oina lefalage. Tondang aigi igun khangalage. Asi khanduna Tondangna masil aduda yamna kanba laiwa ama solami. Laiwa adu sonba hek loibada mamangda chatliba nupi adu chaplep khirami. Sakhenbi lairembi aduna khali. Karino aigi ikhong asina thangba ngamdriba sibo. Aigi tungda inarakliba nupa asina kawriba si phawba tasinadaba saduna chatpani. Adubu chatpa ngamdre hojikti. Aidi karam tawni. Mahakna ibu phariba kai haibadura. Lairembidu tasengna chatpa ngamdre leptuna leire. He nupi nangbu na napangbro. Adu natragana nasakna taw phajai haiduna napal tawduna chalibro. Madu amata nate. Adudi karige aina kawbubu tadaba makhai nangna chaliba. Nangbu kanano nang masak khangde ai. Masak khangdaba nangna kawraga aina karige khumlugani. Tondangna nupi adu taibang mi nate lairembini haiba asi mahakna sonkhiba laiwa aduna maram oiraga khangli. Khul aduda laiba pakhangsingbu loina ngawhanbagi lairembi adubu mahakna hatlage haina chap yungna khankhirami. Tondangna nupi adubu yingduna aise kanano haiba masak khangde hairiba natro. Phare aigi isaga se taklage. Asi haiduna Tondangna nupi adugi mamang thaduna amuk chatpa hawrami. Tondangna heksa khatkibaga makhong thangba thoktana leiramba nupi lairembi adusu makhong thangduna matungda inakhirami. Nang kanano aibu chingduna puriba nang kanano. Tondangna karisu khumdana adumak tumina chatlami. Mahakna
ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯣꯟꯗꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯥ? ꯑꯩꯕꯨ ꯁꯠ-ꯁꯠ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯥꯟꯊꯣꯛꯅꯕ ꯂꯥꯎ ꯈꯣꯡꯂꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯈꯛ ꯆꯨꯝꯂꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯎꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯀꯔꯤ ꯇꯧꯔꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯒꯅꯤ? ꯑꯣ, ꯐꯔꯦ, ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯨꯞꯍꯜꯂꯒ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯃꯗꯨ ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯇꯨ, ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯎꯔꯦꯗꯅ? ꯇꯨꯔꯦꯜ ꯑꯁꯤꯗ ꯅꯪꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯨꯞꯍꯟꯗꯨꯅ ꯊꯝꯂꯒꯗꯕꯅꯤ ꯑꯩꯅ꯫ ꯍꯦ, ꯃꯗꯨ ꯌꯥꯔꯣꯏ, ꯑꯩꯕꯨ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯅꯍꯥꯛ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯇꯥꯏꯕꯪ ꯄꯥꯈꯪꯁꯤꯡꯕꯨ ꯂꯣꯏꯅ ꯉꯥꯎꯍꯜꯂꯤꯕꯗꯤ? ꯅꯪꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗ꯭ꯔꯦ, ꯈꯠꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯅꯅꯤ꯫ ꯏꯪꯅ ꯇꯞꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯤꯔꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ, ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ꯫ ꯑꯩꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯁꯥꯅꯤꯡꯂꯦ ꯁꯥꯅꯤ, ꯁꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯕꯤꯌꯨ ꯍꯥꯏꯕꯒꯦ? ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥ? ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯂꯩꯋꯥ ꯑꯗꯨꯕꯨ ꯍꯦꯛ ꯁꯣꯟꯕꯒ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯡꯈꯣꯗꯅ ꯌꯥꯝꯅ, ꯍꯧꯖꯤꯛꯇꯤ ꯐꯔꯝꯂꯅꯤ꯫ ꯅꯪ ꯑꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯈꯪꯉꯨ꯫ ꯑꯩꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯃꯍꯩ ꯀꯌꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯒꯗꯕꯅꯤ ꯍꯧꯖꯤꯛ꯫ ꯑꯩꯕꯨ ꯍꯥꯠꯀꯅꯨ, ꯑꯩ ꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯐꯝ ꯑꯃꯗ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯔꯣꯏꯒꯦ꯫ ꯅꯪꯒꯤ ꯇꯥꯇꯣ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯇꯣꯟꯗꯥꯡꯅ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯣꯟꯕ ꯈꯨꯗꯤꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯍꯦꯟꯅ ꯃꯁꯥ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯊꯟꯇ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤ ꯇꯝꯅ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯠꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯁꯦ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯣꯡꯊꯍꯟꯅꯕ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯩ ꯀꯃꯥꯏ ꯇꯧꯅꯤ? ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯩꯕꯨ ꯆꯣꯡꯊꯕ ꯑꯗꯨꯃꯛ ꯇꯥꯔꯗ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯇꯣꯟꯗꯥꯡꯒꯤ ꯂꯩꯋꯥꯅ ꯃꯌꯥꯏ ꯀꯟꯃꯟꯈꯤꯕꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯟ ꯑꯗꯨꯃꯛ ꯆꯣꯡꯊꯔꯦ꯫ ꯏꯔꯣꯟꯅꯨꯡꯗ ꯉꯥꯏꯍꯥꯛ ꯂꯨꯞꯂꯝꯂꯒ ꯃꯍꯥꯛ ꯁꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅꯤ ꯇꯣꯟꯗꯥꯡ ꯑꯩꯅ ꯂꯩꯔꯤꯉꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯑꯃꯠꯇꯅ ꯃꯊꯤ ꯐꯣꯡꯕ ꯉꯝꯂꯣꯏ꯫ ꯍꯦꯟꯕꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯒꯦ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯐꯔꯝꯂꯅꯤ꯫ ꯇꯣꯟꯗꯥꯡ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫